ꯍꯦꯟꯁꯅ ꯅꯨꯄꯥꯁꯤꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯒ ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯁꯥꯔ ꯉꯁꯥꯏ ꯆꯥꯛ ꯆꯥꯈꯤꯗꯦ ꯍꯥꯏꯗꯅ ꯄꯥꯕꯨꯡꯅ ꯇꯝꯃꯦ꯫ ꯄꯥꯕꯨꯡꯅ ꯁꯥꯔꯗ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕ ꯍꯪꯂꯣ ꯍꯥꯏꯕꯒꯤ ꯆꯪꯂꯛꯄꯅꯤ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯗ ꯊꯝꯂꯝ ꯃꯤꯠꯌꯦꯡꯗꯨ ꯍꯣꯡꯈ꯭ꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯩ ꯆꯥꯔꯔꯣꯏ꯫ ꯉꯁꯥꯏꯁꯨ ꯆꯥꯗ꯭ꯔꯒ ꯍꯧꯖꯤꯛꯁꯨ ꯆꯥꯗ꯭ꯔꯗꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯁꯥꯔ꯫ ꯑꯩꯅ ꯆꯥꯕ ꯆꯥꯗꯕ ꯅꯉꯣꯟꯗ ꯎꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯁꯣꯛꯂꯁꯨ ꯏꯁꯥ ꯈꯛꯇ ꯁꯣꯛꯆꯒꯗꯕꯅꯤ꯫ ꯁꯥꯔ ꯆꯥꯗ꯭ꯔꯗꯤ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯌꯥꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯇꯞꯅꯅꯦ ꯑꯝꯇ ꯂꯩꯍꯧꯒꯦ꯫ ꯍꯦꯟꯁꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯇꯥꯁꯤꯟꯗ ꯁꯣꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯈꯨꯠꯇꯨꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯇꯍꯥꯟꯅ ꯆꯪꯁꯤꯜꯂꯒ ꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯈꯨꯠꯇꯨ ꯊꯨꯅ ꯁꯥꯗꯣꯛꯂꯒ ꯍꯧꯒꯠꯇꯨꯅ ꯑꯣꯏꯅ ꯐꯝꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯁꯥꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯈꯨꯇꯨꯝꯗꯨꯅ ꯐꯛꯂꯥꯡꯗ ꯑꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕꯗ ꯁꯣꯛꯈꯤꯕꯅꯤ꯫ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯍꯧꯗ ꯃꯄꯥꯅ ꯈꯥꯝꯂꯛꯄꯗꯨꯗ ꯇꯣꯛꯈꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯈꯨꯠ ꯊꯥꯕꯅꯤ꯫ ꯃꯣꯏꯅ ꯐꯠꯇꯕꯒꯤ ꯆꯥꯡꯗ ꯖꯨꯂꯤꯅ ꯆꯍꯤ 2 ꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯕు ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯄꯩꯁꯥꯒꯤ ꯗꯤꯃꯥꯟꯒ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯁꯅꯥꯉꯥꯟꯕꯅ ꯈꯟꯊꯔꯨꯕꯗ ꯀꯅꯥꯅꯠꯇꯦ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯜꯁꯤ ꯂꯥꯟꯈ꯭ꯔꯕꯗꯤ ꯀꯔꯤ ꯀꯔꯝꯕ ꯁꯛꯂꯣꯟ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯁꯅꯥꯉꯥꯟꯕꯁꯨ ꯈꯪꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯣꯏꯒꯤ ꯈꯨꯠꯇ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯗꯕ ꯅꯠꯇꯦ꯫ ꯍꯦꯟꯁꯅ ꯑꯅꯝ ꯀꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯠꯇꯣ ꯌꯥꯝ ꯁꯣꯛꯂꯤ꯫ ꯍꯤꯗꯥꯛ ꯍꯥꯞꯇ꯭ꯔꯗꯤ ꯐꯔꯣꯏ ꯁꯥꯔ꯫ ꯅꯪꯅꯁꯨ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯠꯇꯦ ꯑꯩꯅ ꯊꯣꯛꯈ꯭ꯔꯣꯏꯁꯤ ꯀꯅꯥꯗꯅꯣ? ꯅꯪꯉꯣꯟꯗ ꯇꯝ ꯂꯥꯎ ꯈꯣꯡꯗ꯭ꯔꯤꯉꯩ ꯌꯥꯗꯦꯅ꯫ ꯍꯦꯟꯁꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯕ꯭ꯔꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯕꯁꯨ ꯅꯨꯄꯤꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯣꯐꯥꯗꯨꯗ ꯃꯁꯥ ꯄꯨꯂꯞ ꯉꯥꯊꯔꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯛꯏ꯫ ꯀꯨꯏꯗꯦ ꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤꯗꯨ ꯃꯈꯨꯠꯇ ꯐꯥꯔꯁ ꯑꯦꯗ ꯕꯣꯛꯁꯇꯨꯃ ꯄꯥꯏꯔꯒ ꯑꯃꯨꯛ ꯍꯣꯠꯆꯤꯜꯂꯛꯏ꯫ ꯃꯤ ꯑꯃ ꯆꯪꯂꯛꯄꯩ ꯁꯥꯍꯨꯝ ꯐꯪꯂꯛꯄꯗꯨꯗ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯐꯠ ꯄꯥꯡꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯆꯪꯂꯛꯄꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯅꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡ ꯄꯨꯝꯕꯗꯨ ꯎꯁꯤꯟꯅꯗ ꯅꯨꯄꯥꯁꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯕꯣꯛꯁꯇꯨꯗꯒꯤ ꯍꯤꯗꯥꯛꯁꯤꯡꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯦꯟꯁꯅ ꯃꯣꯡ ꯍꯥꯗꯅ ꯅꯨꯄꯥꯗꯨꯒꯤ ꯈꯨꯠꯇꯨ ꯂꯥꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯀꯟꯊꯣꯛꯏ꯫ ꯍꯦꯟꯁꯅ ꯄꯤꯁꯨꯝꯒ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯀꯩꯅꯣ ꯑꯉꯥꯡ ꯃꯆꯥꯗ ꯍꯤꯗꯥꯛ ꯏꯟꯕꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯏꯁꯤꯕꯣ? ꯆꯥꯎꯈꯩ ꯐꯥꯅꯅꯕꯅꯤ ꯍꯤꯗꯥꯛꯁꯦ ꯍꯥꯞꯄꯤꯒꯦ ꯍꯥꯏꯕ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯉꯣꯟꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕ ꯑꯩꯅ? ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯅꯨꯄꯥꯒꯤ ꯅꯥꯛꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯕ꯭ꯔꯣ ꯅꯪ? ꯑꯁ ꯌꯥꯝ ꯀꯥꯡꯈ꯭ꯔꯦ ꯑꯋꯣꯏꯕ, ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯈꯨꯠꯇꯨ ꯑꯃꯨꯛ ꯇꯥꯞ ꯂꯧꯗꯨꯅ ꯍꯤꯗꯥꯛꯇꯨ ꯍꯥꯞꯂꯛꯏ꯫ ꯉꯁꯥꯏꯈꯩ ꯆꯩꯅꯥ ꯐꯥꯎꯔꯝꯗꯕꯗꯨ ꯍꯧꯖꯤꯛꯇꯗ ꯑꯁꯣꯛꯄꯗꯨ ꯈꯥꯡꯕ ꯑꯣꯏꯅ ꯅꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯍꯤꯗꯥꯛꯇꯨꯅꯁꯨ ꯊꯨꯞꯄꯒ ꯈꯖꯤꯛ ꯁꯨꯛꯇꯣꯛꯏ꯫ ꯑꯁ ꯅꯥꯏꯅꯦ, ꯐꯖꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯌꯥꯔꯦ ꯑꯩ ꯇꯧꯖꯔꯒꯦ ꯄꯤꯔꯣ꯫ ꯀꯩꯅꯣ ꯃꯤꯒꯤ ꯃꯊꯧ ꯃꯨꯟꯒꯦ ꯇꯧꯏꯗꯨꯕꯣ? ꯉꯁꯥꯏ ꯃꯤꯉꯣꯟꯗ ꯍꯤꯔꯣ ꯁꯥꯈꯤꯕꯗꯨꯅ ꯑꯗꯨꯗꯅ ꯅꯥꯗ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯅꯥꯏꯔꯛꯏꯔꯣ? ꯈꯥꯡꯉꯣ ꯈꯔ꯫ ꯃꯁꯦꯟ ꯃꯆꯥꯗꯨꯅ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯂꯤꯕꯗꯨ ꯁꯥꯌꯣꯟꯕ ꯇꯨꯃꯤꯟ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯐꯝꯂꯒ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯁꯥꯌꯣꯟꯕ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯃꯌꯥꯝꯗꯨ ꯈꯔ ꯈꯖꯤꯛ ꯏꯪꯊꯔꯛꯄꯒꯨം ꯇꯧꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯪꯇꯛ ꯀꯣꯜꯂꯞ ꯀꯣꯜꯂꯞ ꯇꯧꯕ ꯄꯥꯗꯨꯒ ꯂꯣꯏꯅꯅ ꯄꯥꯜꯂꯤꯕ ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯤꯁꯅꯥ ꯑꯅꯤ, ꯃꯤꯠ ꯑꯅꯤꯗꯨꯒ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯀꯣꯜꯂꯞ ꯇꯧꯕ ꯄꯤꯁꯨꯝ ꯑꯅꯤ, ꯔꯥꯁꯤ ꯂꯩꯅ ꯇꯨꯝꯇꯛ ꯄꯤꯛꯇꯛ ꯄꯥꯜꯂꯤꯕ ꯅꯥꯇꯣꯟ ꯇꯉꯥꯡ ꯇꯉꯥꯡꯂꯤꯕꯤ ꯇꯕꯥ ꯇꯕꯥꯔꯕꯤ ꯆꯤꯟꯕꯥꯜꯗꯨꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤꯗ ꯌꯥꯎꯔꯤꯕ ꯒꯨꯟ ꯃꯌꯥꯝ ꯑꯁꯤꯗꯤ ꯁꯩꯊꯥꯕꯒꯤꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯃꯪꯂꯥꯟ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯏ ꯅꯨꯄꯥꯁꯤ ꯁꯣꯔ ꯍꯣꯜꯂꯤꯕꯗꯨ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯂꯛꯇꯕꯒꯨꯝ ꯈꯅꯥꯎ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯕꯨ ꯐꯥꯊꯕ ꯉꯝꯗ ꯂꯝꯍꯦꯜꯂꯕ ꯈꯨꯠꯇꯨꯅ ꯇꯞꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯑꯣꯏ ꯊꯪꯕ ꯏꯃꯣꯟ ꯃꯣꯟꯕ ꯈꯖꯥꯏꯗꯨꯗ ꯈꯨꯠꯁꯥꯗꯨꯅ ꯇꯞꯅ ꯊꯦꯡꯈꯤ꯫ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫
ꯃꯤꯍꯨꯜꯗꯨꯁꯨ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕꯒꯤ ꯃꯇꯥꯗ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯏ꯫ ꯃꯃꯤꯠꯇꯨ ꯇꯔꯨ ꯇꯔꯨ ꯄꯥꯡꯗꯨꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯅꯨꯄꯤꯁꯤꯒꯤ ꯈꯖꯥꯏꯗꯨꯗ ꯑꯗꯨꯃꯛ ꯅꯥꯜꯂꯒ ꯈꯣꯟꯖꯦꯜ ꯂꯨꯝꯊꯅ ꯍꯥꯏꯔꯛꯏ꯫ ꯁꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯃꯩꯊꯣꯡ ꯃꯆꯥꯁꯤꯗ ꯄꯥꯜꯂꯤ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ? ꯀꯃꯥꯏ ꯁꯥꯔꯛꯄꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯒꯤ ꯃꯤꯠ ꯑꯅꯤꯗ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯨꯔꯦ꯫ ꯑꯩ ꯈꯪꯉꯤ, ꯑꯩ ꯅꯪ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯤꯠꯀꯨꯞꯇꯨꯗꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯍꯦꯟꯁꯅꯥ ꯃꯤꯍꯨꯜꯗꯨꯗꯤ ꯄꯥꯏꯊꯣꯔꯛꯀꯗꯧꯔꯦ, ꯃꯗꯨꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥꯗꯨꯒꯤ ꯈꯨꯠ ꯑꯁꯣꯛꯄꯗꯨ ꯑꯣꯏꯅ ꯆꯦꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯨꯔꯦ꯫ ꯃꯗꯨꯗ ꯆꯩꯅꯥꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯇꯨꯅ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯏ꯫ ꯑꯌꯣ, ꯁꯣꯏꯈꯤꯕꯅꯤ꯫ ꯍꯦꯟꯁꯅ ꯃꯁꯥ ꯏꯊꯛ ꯊꯛꯀꯠ ꯄꯥꯈꯠꯅ ꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯈꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯈꯨꯠꯅ ꯅꯨꯄꯤꯗꯨꯒꯤ ꯈꯖꯥꯏꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯐꯠ ꯍꯦꯛ ꯍꯟꯗꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯕꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯍꯦꯟꯁꯅꯥꯗꯤ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯟꯈ꯭ꯔꯤ, ꯏꯀꯥꯏꯔꯤ ꯃꯥꯜꯂꯤ꯫ ꯑꯔꯦꯝꯈꯛꯀꯤ ꯇꯧꯖꯔꯨꯏꯗ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯏꯀꯥꯏꯕꯗꯨ ꯍꯦꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯒꯤ ꯅꯥꯛꯇ ꯐꯝꯕ ꯉꯝꯂꯛꯇꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯇꯧꯈꯤꯕꯗꯨꯅ ꯅꯨꯄꯤꯁꯤꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯛꯂꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯉꯥꯏꯈꯣ, ꯍꯤꯗꯥꯛ ꯑꯃ ꯋꯥꯠꯂꯤꯁꯤ ꯇꯩꯗꯧꯕ, ꯁꯤꯒ ꯇꯩꯔꯝꯈꯣ ꯂꯥꯎ꯫ ꯍꯦꯟꯁꯅ ꯂꯠ ꯇꯧꯗꯨꯅ ꯃꯥꯏꯗꯤ ꯂꯩꯁꯤꯜꯂꯛꯇꯕꯤ ꯈꯨꯝꯂꯛꯏ꯫ ꯁꯥꯔ ꯑꯗꯨꯝ ꯇꯩꯕꯤꯔꯣ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ, ꯊꯦꯡꯈ꯭ꯔꯦ꯫ ꯌꯥꯔꯣꯏ, ꯅꯊꯧ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯁꯤ ꯇꯩꯔꯝꯃꯨ꯫ ꯍꯦꯟꯁꯅꯥꯁꯨ ꯌꯥꯔꯣꯏ ꯈꯪꯕꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯏꯀꯣꯏ ꯀꯣꯏꯁꯅ ꯍꯤꯗꯥꯛꯇꯨ ꯇꯩꯔꯛꯏ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯗ ꯑꯗꯨꯝ ꯃꯤꯠꯌꯦꯡ ꯊꯝꯂꯦ, ꯑꯗꯨꯒ ꯀꯔꯣꯝꯗꯒꯤꯅꯣ ꯉꯁꯥꯏ ꯋꯥꯡꯂꯦꯟꯒ ꯂꯩꯍꯧꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯈ꯭ꯔꯤ, ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯊꯕꯛ ꯆꯠꯄꯗꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯋꯥꯁꯤꯗ ꯍꯦꯟꯁꯅꯥ ꯐꯠ ꯌꯦꯡꯂꯛꯏ꯫ ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ꯫ ꯊꯕꯛ ꯆꯤꯟꯖꯕ ꯁꯥꯔꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯠꯄ ꯄꯥꯝꯗꯦ꯫ ꯃꯗꯨ ꯅꯉꯣꯟꯗ ꯎꯁꯤꯜꯂꯣ ꯍꯥꯏꯗꯦ, ꯄꯥꯕꯨꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯑꯩꯅ ꯌꯥꯝ ꯄꯨꯖꯅꯤꯡꯕꯁꯨ ꯇꯥꯍꯟꯒꯅꯨ꯫ ꯍꯦꯟꯁꯅꯥ ꯈꯨꯝꯗꯦ, ꯍꯤꯗꯥꯛꯁꯤꯡꯗꯨ ꯐꯠ ꯐꯠ ꯍꯥꯞꯆꯤꯜꯂꯒ ꯕꯣꯛꯁꯇꯨ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯊꯣꯔꯛꯏ꯫ ꯁꯥꯌꯣꯟꯕꯁꯨ ꯅꯨꯄꯤꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯕꯗꯨꯗ ꯏꯁꯨꯛ ꯁꯨꯛꯅ ꯂꯩꯍꯧꯏ꯫ ꯍꯦꯟꯁꯅ ꯏꯁꯇꯤꯌꯥꯔꯗꯨꯗ ꯀꯨꯝꯊꯔꯛꯅ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯥꯏꯗ ꯇꯞꯅ ꯄꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯄꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯃꯣꯏ ꯃꯤꯍꯨꯜꯗꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯏ꯫ ꯃꯈꯨꯠꯇꯨꯅ ꯃꯤꯍꯨꯜ ꯃꯄꯥꯗꯨꯗ ꯊꯝꯗꯨꯅ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯃꯤꯍꯨꯜ ꯈꯨꯁꯣꯡꯁꯦ? ꯁꯥꯔꯁꯤ ꯑꯩ ꯄꯥꯝꯃꯤ ꯖꯥꯠꯂꯣ? ꯀꯩꯅꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯕꯣ? ꯃꯁꯦ ꯃꯅꯥꯛꯇꯒ ꯅꯛꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤꯒ ꯁꯅꯥ, ꯅꯪ ꯋꯥꯈꯜ ꯁꯣꯏꯕ ꯌꯥꯗꯦ, ꯅꯪ ꯋꯥꯈꯜ ꯃꯥꯡꯕ ꯌꯥꯗꯦꯀꯣ? ꯉꯁꯥꯏ ꯒꯣꯄꯥꯜꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ, ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯑꯩꯕꯨ ꯀꯥꯏꯗꯅꯣꯃꯗꯤ ꯎꯈ꯭ꯔꯕꯒꯨꯝ ꯇꯧꯏꯗ ꯃꯗꯨꯒꯤ ꯑꯍꯜꯗꯣ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯒ ꯌꯦꯡꯉꯝꯃꯤꯗꯨꯅ ꯑꯩꯅꯒ ꯀꯩꯀꯩ ꯇꯧꯔꯨꯕꯒꯤ ꯃꯑꯣꯡꯒ ꯃꯥꯜꯂꯤ꯫ ꯖꯥꯠ ꯌꯥꯝ ꯊꯦꯡꯅꯔꯛꯇꯣꯔꯦ ꯑꯣꯏꯕ꯫ ꯁꯣꯝꯗ ꯃꯤꯒꯤ ꯃꯔꯜ ꯃꯨꯟꯒꯦ ꯍꯥꯏꯗꯅ ꯆꯠꯂꯨꯕ ꯒꯣꯄꯥꯜꯗꯨ ꯍꯤꯒꯥ ꯌꯩꯗꯨꯅ ꯑꯣꯏꯅ ꯂꯩꯏ꯫ ꯈꯖꯥꯏ ꯅꯥꯝ ꯑꯃꯗꯤ ꯐꯖꯅ ꯈꯥꯝꯇꯦꯛꯂꯤ, ꯃꯃꯤꯠꯀꯗꯨ ꯒ꯭ꯔꯤꯟ ꯀꯥꯔꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯁꯣꯛꯂꯤꯕ ꯅꯥꯍꯦꯔꯤꯕꯗꯨꯗꯤ ꯇꯥꯗ ꯏꯕ ꯌꯥꯏ, ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯃꯤꯅ ꯉꯝꯍꯜꯂꯤ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯂꯤ꯫ ꯏꯁ, ꯅꯣꯏ ꯑꯗꯨꯛ ꯌꯥꯝ ꯆꯠꯄꯕꯨ ꯑꯉꯥꯡ ꯁꯣꯏꯅꯥꯎꯗꯨꯅ ꯉꯝꯍꯜꯂꯤꯕꯅꯤꯅꯦ꯫ ꯅꯃꯥꯏꯗꯨꯝ ꯏꯀꯥꯏꯒꯦ ꯍꯥꯏꯗꯦ꯫ ꯑꯁ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯍꯥꯏꯁꯤ ꯑꯗꯨꯛ ꯄꯥꯡꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯒꯣꯄꯥꯜ ꯅꯥꯅ ꯅꯥꯕꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯁꯤꯕꯨ ꯑꯣꯏꯅ ꯇꯧꯅꯤꯡꯗꯣꯏꯔꯣ ꯍꯥ? ꯅꯪ ꯑꯣꯏꯅ ꯊꯥꯔꯝꯂ ꯈꯪꯒꯗꯧꯅꯤ꯫ ꯎꯍꯧ ꯂꯥꯍꯧꯕ ꯅꯠꯇꯦꯅꯦ, ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯥꯏꯁꯤ ꯊꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ꯫ ꯏꯈꯨꯏ ꯈꯨꯏꯕ ꯃꯥꯏꯁꯤꯗ ꯀꯟ ꯂꯥꯎꯅ ꯈꯨꯠꯇꯨꯅ ꯊꯤꯜꯂꯛꯄꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯨꯕꯩ ꯈꯜꯂꯨꯔꯦ꯫ ꯏꯁ, ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯂꯤꯁꯦ ꯌꯦꯡꯉꯨꯅꯦꯁꯦ, ꯀꯤꯟ ꯑꯃꯨꯛ ꯊꯤꯟꯕꯗꯕꯨ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯄ꯫ ꯑꯗꯨꯗꯤ ꯈꯨꯕꯥꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀ ꯊꯥꯔꯕꯗꯤ ꯍꯦꯛꯇ ꯁꯤꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤꯁꯦ꯫ ꯁꯤꯌꯨꯅꯕꯨ ꯇꯝꯂꯗꯤ ꯁꯟꯒꯤ ꯈꯣꯡꯒꯨꯜ ꯑꯃꯗ ꯈꯨꯗꯤ ꯊꯤꯔꯒ ꯃꯤ ꯁꯤꯔꯤꯕꯅꯤ꯫ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ꯫ ꯃꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇꯅꯦ ꯑꯋꯥ ꯆꯩꯅꯥꯁꯦ ꯇꯨꯃꯤꯟꯅ ꯑꯝꯇ ꯈꯥꯡꯒꯦ ꯀꯣ꯫
ꯑꯩꯁꯨ ꯄꯦꯟꯈꯤꯗ꯭ꯔꯕꯖꯥꯠꯅꯤ ꯃꯊꯪ ꯑꯃꯨꯛ ꯂꯩꯔꯤꯗꯅ ꯑꯃꯨꯛꯀꯤ ꯈꯨꯠꯊꯥꯗ ꯍꯟꯗꯛꯇꯤ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯂꯣꯏꯁꯤꯟꯗꯧꯔꯤꯗ ꯌꯥꯝ ꯂꯣꯏꯁꯤꯟꯗꯧꯔꯤ ꯆꯤꯟꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯣ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅꯅꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯁꯣꯏꯗ꯭ꯔꯦ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯤ ꯏꯕꯦꯌꯥꯏ ꯒꯣꯄꯥꯜꯁꯨ ꯑꯌꯨ ꯅꯥꯍꯦꯗꯨ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯌꯧꯔꯛꯂꯤ ꯁꯅꯥꯉꯥꯟꯕꯗꯤ ꯃꯁꯥꯗꯨ ꯏꯉꯝ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤ ꯁꯥꯌꯣꯟꯕꯁꯨ ꯃꯄꯥꯅ ꯑꯗꯨꯝꯅ ꯂꯩꯈꯤꯕꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯊꯕꯛ ꯂꯦꯞꯄꯗꯨ ꯌꯥꯗꯕꯅ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅ ꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯣꯏꯅ ꯁꯨꯅꯕ ꯊꯝꯕꯤꯔꯝꯃꯤ ꯁꯣꯝꯗ ꯍꯦꯟꯁꯅꯥꯁꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩ ꯑꯁ ꯑꯩꯕꯨ ꯑꯁꯤꯒ ꯀꯃꯥꯏ ꯆꯠꯃꯤꯟꯅꯗꯣꯏꯅꯣ ꯑꯩꯒꯤ ꯊꯕꯛ ꯃꯇꯥꯁꯤꯒ ꯆꯠꯃꯤꯟꯅꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯕ ꯊꯣꯡꯁꯤꯟ ꯄꯥꯂꯣꯝꯗꯒꯤ ꯇꯥꯔꯛꯄꯅꯤ ꯍꯦꯟꯁꯅꯥ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯏꯋꯥꯡ ꯋꯥꯡꯈꯩ ꯂꯦꯞꯂꯝꯕꯗꯨꯗ ꯐꯝꯂꯝꯕꯗꯨ ꯇꯍꯥ ꯇꯍꯥ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ ꯁꯥꯌꯣꯟꯕꯁꯨ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯣꯏꯔꯕꯣ ꯊꯣꯛꯑꯁꯤꯔꯥ ꯑꯩ ꯃꯈꯥꯗ ꯉꯥꯏꯔꯝꯃꯒꯦ ꯀꯨꯝꯊꯔꯛꯑꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ ꯍꯦꯟꯁꯅꯥ ꯇꯟꯗꯦ ꯃꯥꯟꯗꯦ ꯃꯥꯒꯤ ꯁꯥꯏꯠ ꯕꯦꯒꯇꯨ ꯐꯠ ꯌꯥꯟꯁꯤꯜꯂꯒ ꯊꯣꯔꯛꯏ ꯁꯥꯌꯣꯟꯕꯁꯨ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨ ꯊꯣꯔꯛꯄ ꯎꯕꯗ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ ꯀꯥꯔꯨ ꯆꯠꯂꯁꯤ ꯍꯦꯟꯁꯅꯥ ꯍꯣꯏ ꯃꯩ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯤ ꯁꯥꯌꯣꯟꯕꯁꯨ ꯀꯥꯔꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯂꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯂꯥ ꯉꯥꯡꯅꯗꯦ ꯑꯅꯤꯗꯨ ꯍꯦꯟꯁꯅꯥꯁꯨ ꯃꯃꯥꯏꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯅꯨꯄꯥꯗꯨꯁꯨ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯐꯂꯞ ꯅꯨꯄꯤꯗꯨꯗꯁꯨ ꯌꯦꯡꯏ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯊꯕꯛ ꯆꯠꯄꯗꯕꯨ ꯂꯤꯞꯁꯇꯤꯛꯇꯣ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯁꯪꯉꯤꯗꯨꯅ ꯃꯤꯁꯀ ꯊꯣꯛꯇꯧꯔꯤꯕ꯭ꯔꯣ ꯍꯦꯟꯁꯅꯥ ꯄꯩꯔꯞ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯃꯤꯒꯤ ꯂꯤꯞꯁꯇꯤꯛ ꯁꯪꯖꯕꯁꯤꯃꯨꯛ ꯄꯥꯅꯔꯛꯏꯁꯤꯅ ꯁꯥꯔꯁꯨ ꯑꯣꯐꯤꯁ ꯆꯠꯄꯗꯕꯨ ꯑꯗꯨꯛ ꯅꯥꯟꯅ ꯆꯠꯂꯤꯗꯨ ꯀꯩꯒꯤꯅꯣ ꯆꯞ ꯃꯥꯟꯅꯩ ꯃꯤꯒꯤ ꯁꯤꯟꯐꯝꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯌꯦꯡꯈꯩ ꯑꯗꯨꯃꯥꯏꯅ ꯀꯦꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯌꯦꯡꯅꯤꯡꯗꯦ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯕ ꯌꯥꯝ ꯄꯥꯝꯂꯒꯅ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯗꯣꯔꯤꯕ ꯃꯄꯥꯜꯒ ꯊꯣꯛꯍꯟꯗꯕꯤ ꯍꯦꯟꯁꯅꯥ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ ꯑꯩꯅ ꯀꯥꯏꯗ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯔꯒꯦ ꯁꯥꯔꯁꯨ ꯅꯨꯄꯤꯒ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯤꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯂꯝꯃꯣꯏ ꯈꯜꯂꯤꯔꯣ ꯑꯣ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯆꯠꯄ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯃꯗꯨ ꯇꯧꯔꯤꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯅꯔꯣꯜ ꯆꯨꯝꯕꯅꯤ ꯌꯥꯔꯦ ꯁꯥꯔ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦ ꯒꯥꯔꯤꯁꯦ ꯈꯥꯝꯃꯨ ꯁꯥꯌꯣꯟꯕ ꯃꯊꯟꯇ ꯇꯨꯃꯤꯟ ꯅꯣꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯥꯡꯗꯗꯤ ꯎꯊꯣꯛꯇꯦ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯨꯃꯤꯟ ꯇꯣꯛ ꯃꯔꯩꯒ ꯇꯧꯔꯛꯀꯅꯣ ꯒꯥꯔꯤꯗꯨ ꯀꯦꯐꯦ ꯑꯗꯣꯝꯗ ꯑꯣꯏꯅ ꯊꯧꯔꯛꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯟꯁꯅꯥ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯐꯠ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯁꯥꯌꯣꯟꯕ ꯍꯥꯏꯕ ꯍꯦꯛ ꯉꯝꯗ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯍꯦꯟꯁꯅꯥꯅ ꯐꯠ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯔꯣꯏꯗꯣ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯨꯝꯃꯒꯦ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯨ ꯍꯣꯔꯦꯟ ꯑꯩ ꯊꯣꯔꯛꯄꯒꯤꯗꯣ ꯍꯥꯏꯅꯅꯕ ꯑꯩꯅ ꯉꯜꯂꯛꯄꯁꯨ ꯌꯥꯏ ꯍꯜꯂꯛꯄꯒꯤꯗꯤ ꯑꯩ ꯊꯟ ꯍꯜꯂꯁꯨ ꯌꯥꯅꯤ ꯏꯍꯦ ꯄꯤꯔꯛꯑꯣꯅꯦꯀꯣ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯕꯒ ꯃꯥꯟꯕ꯭ꯔꯣ ꯍꯣ ꯍꯥ ꯍꯥꯏꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯔꯁꯨ ꯌꯥꯏ ꯅꯍꯥꯟꯒꯤꯗꯣ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪ ꯀꯩ ꯑꯣꯏꯗꯧꯔꯤ ꯍꯥ ꯍꯣꯏꯁꯦ ꯍꯥꯏꯔꯛꯑꯒꯦ ꯅꯝꯕꯔꯗꯣ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯅꯨꯄꯥꯗꯨꯁꯨ ꯁꯠ ꯏꯁꯤꯜꯂꯤ ꯌꯥꯔꯦ ꯅꯪꯁꯨ ꯂꯩꯖꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯀꯨꯝꯊꯈ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ ꯅꯨꯄꯤꯗꯨ ꯊꯅꯝꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯦ ꯍꯦꯟꯁꯅꯥꯁꯨ ꯅꯨꯄꯥꯗꯨꯅ ꯂꯥꯞꯊꯣꯛꯈꯤꯕ ꯉꯥꯏꯔꯒ ꯑꯔꯥꯛꯄ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯁꯣꯄꯤꯡ ꯃꯣꯜꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯅꯤ ꯑꯃꯗꯤ ꯀꯣꯏꯔꯦꯡꯗꯨ ꯁꯅꯥꯉꯥꯟꯕ ꯍꯣꯏꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯏ ꯊꯥꯖ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥ ꯐꯣꯟ ꯀꯧꯔꯝꯗꯧꯔꯦ ꯍꯩꯃꯥ ꯀꯗꯥꯏ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯑꯗꯣ ꯌꯥꯅꯕ ꯍꯥꯏꯌꯨꯀꯣ ꯏꯃꯥ ꯏꯁ ꯅꯄꯥ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯕ ꯅꯪꯕꯣ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯀꯣꯏꯔꯦꯡꯁꯨ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯏꯆꯥꯗꯤ ꯂꯤꯔꯛꯄꯅꯔ ꯏꯀꯥꯏꯕꯁꯤ ꯈꯔ ꯍꯟꯊꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯊꯥꯖ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯃꯥꯒꯤ ꯐꯤꯖꯤꯗ ꯄꯥꯏꯔꯒ ꯈꯨꯝꯂꯛꯏ ꯃꯇꯝꯅꯕꯨ ꯌꯧꯔꯗꯤ ꯏꯀꯥꯏꯒꯤꯒ ꯈꯪꯕ ꯅꯠꯇꯦꯗ ꯕꯕꯥ ꯍꯣꯏꯁꯨ ꯊꯥꯏꯅ ꯇꯧꯔꯝꯒꯅꯤꯗ ꯍꯦ ꯌꯥꯔꯦ ꯃꯁꯤꯗꯤ ꯆꯪꯉꯨꯆꯣ ꯆꯪꯖꯔꯣꯏꯒꯦ ꯑꯩꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯌꯥꯔꯦ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ
ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯅꯥꯉꯥꯟꯕꯒꯤ ꯁꯪꯒꯥꯏꯗ ꯊꯨꯡꯂꯔꯦ. ꯒꯥꯔꯤꯗꯨꯗꯤ ꯃꯄꯥꯜꯗ ꯇꯨꯃꯛ ꯈꯥꯝꯂꯝꯂꯦ. ꯁꯨꯅꯤꯅ ꯃꯥꯡ ꯊꯥꯔꯒ ꯃꯅꯨꯡ ꯂꯣꯝꯗ ꯆꯪꯂꯛꯏ. ꯀꯣꯏꯔꯦꯡꯁꯨ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯀꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ. ꯀꯅꯥꯝꯇꯕꯨ ꯂꯩꯇ ꯃꯥꯜꯂꯤꯅꯦ. ꯊꯣꯡꯗꯤ ꯍꯥꯡꯂꯕꯁꯤꯗꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏꯗ. ꯍꯥꯏꯐꯦꯠ ꯀꯧꯔꯒ ꯌꯦꯡꯁꯤ. ꯁꯨꯅꯤ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯇꯥꯗꯥ, ꯍꯣ ꯇꯥꯗꯥ, ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯇꯥꯗꯥ! ꯏꯀꯥꯟ ꯀꯥꯟꯅꯗ ꯏꯃꯨꯡꯗꯒꯤ ꯁꯅꯥꯉꯥꯟꯕꯁꯨ ꯃꯁꯥ ꯁꯣꯜꯂꯤ ꯊꯣꯔꯛꯏ. ꯍꯩꯃꯥ, ꯏꯆꯥ ꯊꯥꯁꯤꯒꯤ ꯃꯃꯥ ꯅꯠꯇ꯭ꯔꯅꯦ? ꯀꯥꯈꯠꯂꯣ, ꯃꯅꯨꯡꯗ ꯐꯝꯁꯤ. ꯁꯨꯅꯤ ꯅꯣꯛꯇꯨꯅ, ꯍꯣꯏ ꯇꯥꯗꯥ, ꯑꯩꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ. ꯃꯣꯏ ꯕꯕꯥ ꯆꯪꯂꯁꯤ. ꯄꯨꯂꯞꯇꯨ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯝꯃꯤ. ꯏꯁꯦꯟꯁꯨ ꯌꯥꯎꯔꯛꯂꯤꯗꯅ. ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯑꯔꯨꯕ ꯋꯥꯒ ꯂꯩꯔꯒꯦ? ꯑꯩꯈꯣꯏ ꯏꯕꯨꯡꯍꯣꯏꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯅꯦ. ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯥ ꯏꯕꯥꯏꯕꯣ? ꯍꯛꯆꯥꯡꯗꯣ ꯏꯁꯣꯟ ꯁꯣꯟꯅ ꯎꯔꯤ. ꯁꯨꯅꯤꯅ, ꯍꯣꯏꯅꯦ, ꯅꯍꯥ ꯂꯩꯍꯧꯕꯗꯨꯒ ꯈꯔ ꯁꯣꯟꯖꯤꯟꯕ ꯃꯥꯜꯂꯤ. ꯉꯔꯥꯡꯗꯒꯤ ꯍꯛꯆꯥꯡꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯅꯤ ꯑꯩꯅ ꯍꯧꯒꯠꯂꯛꯂꯤꯕꯁꯤ. ꯏꯆꯦ, ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯗꯤ ꯁꯨꯅ ꯆꯥꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯣꯟꯊꯣꯛꯄ ꯇꯥꯟꯖꯥꯕꯨꯗꯤ ꯍꯦꯛ ꯂꯥꯛꯂꯤ ꯇꯧꯔꯤꯁꯤ. ꯑꯅꯥꯕ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯔꯤ ꯇꯧꯔꯤꯁꯤ. ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯩꯅꯥ ꯍꯥꯏꯕꯗꯨꯅꯤꯗ. ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯣꯏꯕꯨ, ꯅꯠꯇ꯭ꯔꯒ ꯋꯥ ꯑꯃꯒ ꯂꯩꯕ꯭ꯔꯥ? ꯁꯨꯅꯤꯅ ꯋꯥꯗꯨ ꯍꯧꯗꯣꯛ ꯍꯥꯏꯕꯒꯨꯝ ꯀꯣꯏꯔꯦꯡꯗ ꯏꯪꯒꯤꯠ ꯇꯧꯏ. ꯁꯨꯝꯗꯧꯕꯅꯤ ꯚꯥꯏ, ꯅꯁꯦꯟꯗꯤ ꯋꯥꯁꯦ ꯀꯣꯏꯊꯣꯛꯄ ꯍꯩꯅꯖꯗꯦ. ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ, ꯍꯥꯏꯗꯣꯔꯤ ꯋꯥꯁꯤꯕꯨꯗꯤ ꯏꯆꯥꯁꯤꯡꯒꯤꯅꯤ. ꯑꯩꯒꯤ ꯏꯆꯥꯒ ꯏꯕꯥꯏꯒꯤ ꯏꯆꯥ ꯁꯥꯌꯣꯟꯕꯒꯁꯨ ꯀꯨꯏꯅ ꯁꯥꯡꯅ ꯃꯔꯨꯞ ꯑꯣꯏꯅꯁꯨ ꯂꯣꯏꯅꯔꯛꯂꯦ. ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯑꯗꯨꯝ ꯊꯃꯣꯏ ꯇꯤꯟꯅꯖꯔ ꯃꯥꯜꯂꯦ. ꯑꯗꯨꯕꯨ ꯏꯀꯥꯏꯅꯕꯗꯒꯤ ꯐꯣꯡꯕꯃꯛꯇꯤ ꯐꯣꯡꯅꯗ꯭ꯔꯤ ꯍꯥꯏꯔꯤ. ꯑꯗꯨꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤꯁꯤꯁꯨ ꯑꯗꯨꯝ ꯇꯠꯅꯗꯅꯕ ꯑꯍꯜ ꯑꯩꯈꯣꯏꯅꯁꯨ ꯋꯥ ꯈꯪꯕ ꯑꯣꯏꯅ ꯑꯉꯥꯡ ꯑꯅꯤꯁꯤ ꯂꯨꯍꯣꯡꯕꯤꯔꯁꯤ ꯍꯥꯏꯔꯤ. ꯏꯕꯥꯏꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯕꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ. ꯁꯅꯥꯉꯥꯟꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯈꯨꯝꯂꯛꯏ. ꯃꯗꯨꯗꯤ ꯑꯐꯕ ꯋꯥꯅꯤꯗꯅ. ꯑꯩꯅ ꯈꯜꯂꯤꯅꯤ ꯍꯟꯗꯛꯇꯤ ꯏꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯑꯍꯣꯡꯕ ꯀꯌꯥ ꯎꯏ ꯍꯥꯏꯗꯅ. ꯃꯔꯝꯗꯤ ꯁꯤꯗ ꯂꯩꯔꯝꯂꯦꯗꯅ. ꯅꯕꯥꯏꯒꯤꯗꯤ ꯌꯥꯅꯤꯡꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯃꯈꯣꯏꯅꯕꯨ ꯌꯥꯅꯔꯕꯗꯤ ꯂꯨꯍꯣꯡꯕꯤꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯍꯜ ꯏꯕꯨꯡꯉꯣꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯅꯣꯛꯃꯤ ꯌꯦꯡꯅꯩ. ꯑꯗꯨ ꯇꯥꯗꯥ, ꯅꯆꯟꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯁꯨꯝ ꯆꯣꯟꯊꯕꯗꯨ ꯄꯥꯝꯖꯗ꯭ꯔꯦ. ꯌꯥꯔꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯇꯝ ꯂꯦꯞꯊꯣꯛꯂꯒ ꯂꯨꯍꯣꯡꯕ ꯄꯥꯝꯖꯔꯦꯗꯣ. ꯀꯔꯤ ꯀꯥꯏꯒꯦ ꯅꯆꯜꯒꯤ ꯋꯥꯁꯤꯕꯨ ꯇꯥꯗꯥ? ꯀꯥꯏꯗꯦ. ꯆꯣꯟꯊꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ? ꯇꯥꯗꯗꯤ ꯏꯃꯧ ꯂꯥꯛꯂꯅꯤ ꯈꯟꯕꯗ ꯅꯥꯔꯝꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤꯅꯦ. ꯑꯁ, ꯇꯥꯗꯁꯤꯗꯤ ꯃꯃꯧꯒꯤ ꯁꯦꯕꯥ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯤꯕ ꯖꯥꯠꯅꯤꯗꯅ. ꯍꯧꯖꯤꯛꯄꯨ ꯍꯦꯛꯇ ꯏꯆꯥꯗꯣ ꯊꯥꯔꯛꯅꯤꯡꯂꯦꯗ. ꯍꯥꯏꯔꯒ ꯑꯍꯜ ꯑꯍꯨꯝꯗꯨ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯏ.